Loyalam E-PAO tabiri bakuding mapo hidrom susmitana ayuki pao pizari ahanbada marueba headline. Manipur da NRC Chatna Hanaba Thourang Paikhatlaklabadi Thadou convention na support taunaba warep laukhrei. JSC gi wafambo police department na response piraktaba laibak thibani haina BM Ilyas Khan na phongdoragli. Kumsigi ningo chakoba kumhaida singthaningai oiba mamita kiba thagatningai ni haina kokomi women's wing na phongdoragli. Pau sandona pijari. Manipur da NRC Chatna Hanaba Thourang Paikhatlaklabadi Thadou convention na support taunaba warep laukhrei. Government of India na Manipur da National Register of Citizens NRC Chatna Hanaba Thourang Paikhatlaklabadi maduda mapung fa na support taunaba Thadou convention na warep laukhrei. Warep asi haukiba tang ama amasung anida Guwahati da pangthokiba Thadou convention na laukiba Warep Singi Matangda Thadou Convention Guwahati gi Organizing Committee Lising Ani Kunmari gi Chairman amasung Secretary na Khudyek piduna Thadorokpa Cherol amana hai. Manipur da NRC Chatna Hanaba Government of India na Thourang Paikhatlaklabadi madubu mapung fa na support tauba haina convention gi aroiba numita singthaningai oiba warep asi laukhibani. Warep asi karigidamak lauribano hairagadi yalho furup singi right amasung yaifa Thourang sing mapung fa na fangnaba amadi lebak asigi interesta miyeng thamnabani. State asigi miyam gidamak Manipur government na honariba thabak Thourang pumnamak sakhangba oina warep asi tangai fadana lobani hari. Cherol asina makhatana hai NRC asi mai pakna implement tawduna fajaba result puthoknabagidamak lengaki mari lenaba authority singna travel miyam gi khalaga pukchal singna thabak tawba chungani. Masigi maramdi travel miyam gi mapung fawa document amadi record asi yamna watli. Khudong chataba asingi yenglaga travel singi permanent residency natraga citizen gi proof oigadaba document ki matangda lairiba chenabasing asi lengaki authority singna akhanaba miyeng changma mathautai. Thourang asi Manipur gi bona fide citizen sing NRC chatnarak matamda citizenship ki khudong chaba adu mapung fana fangnabani. Convention aduna loba atopa warep amagi matangda Cherol asina makhatana hai. Manipur da mayai kaba nishana piriba safu asidagi mapung fana ngakthoknaba state government na changsileba war on drug ki khongjang asi mapung fana sagotkani. Khongjang asida Manipur gi furup khudingmakna su saruk yanaba lengakna akhanaba Thourang lokhathaningi. Hiram asigi matangda ningthina yathoklaba Thourang amasung mayek sengwa pandam ama thamduna tungda oheningliba Manipur gi masak adu phangba ngamnaba lengakna hotnaba chumi haina Cherol asina makatana phongdorakli. JSC gi wafambu police department na response piraktaba laibak thibani haina BM Ilyas Khan na phongdorakli. Haukiba October 19 gi numidang pung 8 makhairom tabada Imphal da pochai tharuraga halakpada sakhangdaba mi kharana Kwaktha ward number 3 dagi Ifam Wasir Ahmad Apokpa MD Alauddin amadi Buyamayum Salauddin Apokpa MD Zizauddin Fuwala area da tamthina phurakhiba thodoki matangda haukiba tang ani fabugi manungda police department amadi lengangna thodok adugi matangda langla langjil amadi Achum aran puthoknaba taksankhiba JSC gi wafambu police department na response amata piraktabasi laibak thibani haina thodok asigi matangda semkhiba JSC against the inhuman torture of Ifam Wasir Ahmad and Buyamayum Salauddin convener BM Ilyas Khan All Kota Youth Voluntary Organization AKYVO gi office ta ngarang pakthokpa pawgi mifam amada phongdokhrei. Ningol Jacoba Kumhain Labana JSC na Khongjang Lepani, Aduga Ngarang Moirang SCG, MLA Unadana Wari Sanagani, Maduda Lengaki Ward Firep Ama Kangdragadi, Tangnaba Numitagi Khongjang Jangsilagani Haki. Paugi Mifam Aduda Co convener Arivam Safiuddin, AKYVO Gi General Secretary Inip Chesham Amadi, AKYVO, AMPIYA, AKCOC Gi, Members Sing Susaru Yaki. Haiba thawdok asigi matangda ngasi phobada asokol kamai tawrigi kei tawrigi haiba wahandi ngasi phoba hangi na thibal leite masi magidama hangai leitana ai pendama phongdokse. Kumsigi ningo chakoba kumhaida singthaningai oiba mamita khiba thagatningai ni haina kokomi women's wing na phongdorakli. Kumsi chahigi ningo chakoba kumhaida lamdam asegi iyongfi amadi pothok singna ningo singi khudol tamnaduna yamna singthaningai oiba mami amata khiba asigi damak kokomi women's wingi maikedi gi thagatba phongdorakli.
Ngarang lamfepa leba kokomi gi office paumi singa unabada loop asigi women's wing gi assistant coordinator RK Tharaksana na hai ngarang hiangai nini panba numita lamdam asigi ningol singi amata ngairaba khwaidigi chawba kumhai ama oriba ningo chakauba tongan ba yalho forup amadi kanglup na saruk yaduna haraute amna pangthok minakhre kumsi chahi asida mafam amadi yumthong ayambada lamdam asigi yongfi thokjaba pothok maru aina lan asina lanjinaduna relief camp ta leriba singna sajaba pot chai singna ningol singi khudol tamba ukhi Haukiba chahida thokliba lan asina maram oiduna ningo chakauba kumai asi pangthokna khidre kumai asi makhatana pangthoktana lerambadagi mabung mopa amadi machin manawgi nungshi mari kumai asina chechil haliba asi lapthorakadra habigi wahang amal lakpana kumsi chahi asida kumai asi pangthokminanaba kokomi women's wing maikadigi miyamda appeal tawkhibani loinana lamdam asida sajaba yongfi amadi pothok maru oina relief camp ta leriba singna sajaba potchai singna khudol pot tamduna kaitharakliba sermit londa kharadang oirabasu mengkhatnaba thamkhiba wafambu miyamna sulumna lobibagi mami ama handaki ningo chakauba asida takhiba asimak haininga leitana nungaiba amadi Thagatba Fongdoi Haina Arki Tharaksana na Fongdoki. Paugi marak thatna loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Reactionary sing paratamiba matam oire haina Fox na Fongdorakli. Tha asigi anigi ahing pung 12 minute nifuram tabada masak khangdaba khutlai paba miyo kharana Bisnupur district ki ningthokong Kopinat lekai da lebi Fox Women Wing Bisnupur district ki committee gi secretary organization gi Thourang puribi RK Gyanidi gi yumda nongmai round 15 rom kapsinduna aki akhang pok halambagi thawong adu yeknaba masak khangdaba masel gi marakta akal aring singba pangdaba mitamba gi thawong ni haina Fox Manipur na lawi haina loop asina press ta thadorok pa cherol amana hari cherol asina hari thodok asida January bab miyoi khudingmak district police na akanba miyeng changmaga loinana logi oiba chapchaba action atenba matamgi manungda lokhatkadabani khul ngakliba macha oibisingbu achoi angam yaudanaba ngak seliba mama oibisingda onsendona kihan khanghaliba miyoising adu mama mapa masak khangdaba lebak miyamgi mayokta leba reactionary ni haina loridabagi maram leite khul ngapagi maikhum uptuna miyamda maru oina mama oibisingda phawbo onsinba ngamliba miyoising masak khangdoktuna chapchawa para tambibagi matam oire haina su phongdokhi Jiribam Police na District asigi CSO amadi maira paibi singbu thagalakli Jiribam District ta mahusagi phibamda hanjilaknaba honabada achauba thodang loriba district asigi civil society organization CSO sing local volunteer sing amadi maira paibi singbu Jiribam District Police ki maikadigi thagatpa phongdorakli Jiribam District Police ki SPKH Robinson na thadorokpa video release amada tha asigi ahumda Jiribam Babu Paragi ward number 6 ta Wi-Fi nupi ama leramba thengnabadigi lekai miyam maira paibi amadi CSO singna nupi asibu asoi angam thokhandanaba Jiribam police da pau pirakhi pau phangbadagi police ki team ama chatuna nupi asibu lokhatlaga mahaki imung manungda tekta kaidana sinaba ngamkhi hari SP na makha taraduna lamdam asida thokliba kanglokki irang asi loshinduna mahosagi punsida hanjelanaba Jiribamda leriba tongan ba CSO maira paibi amadi club singna lawrakliba khongthang asi thaganingani lamdam asida laminariba community khudingmakna ingtapa puraknaba puna hotnaminasi haina appeal tawrakli Huyal Lalong Thangta Association linkhatkibagi thoram pangthokre ngarang nunthil pung ama taba matamda Thangta Sanglen Yumnam Huidrom Imphal West leba Huyal Langlon Thangta Association Manipur linkhatkibagi chahi maudrama thoishubagi thoram ama culture sports tourism and education da yumpham oiraga pangthokre thoram asida thongnawjam Priyo Kumar former secretary Thangta Federation of India Huidrom Prem Kumar president Huyal Langlon Thangta Association Manipur amadi Nongthombam Noren Maitei secretary Luang Thangta Academy na mathangsitna chief guest President amadi guest of honor oiki thoram asida Manipur gi tongan ba thangta sindam sang kayagi sintakpa amadi mahiroi singna saruk yakhi
Ngarangi Thourang mari lenana President ki warolda Englishing amaga chanipan maudramathoi Anglo Manipuri warda British ki makota maithiraba lamdam asigi miyamna masagi nat thang tabu sanglaba chahi kayamuk British na sanaba tambada athingba thamki asumna namthabiraba kanglaipak asigi luchingba kaya amadi thangtagi luching puren kayana kana hotnabadagi kumja lising amaga chamapan kuthra marigi me kunthada Ining Thau Chana chair lauduna Nikhi Hindu Manipuri Mahasabhagi mifamda resolution nipanda thangta mahibu phongna sandoknaba tamnaba warepna khraba matung lengakta khanghandana amambada ahingi matam amadi asukpa umang wamangda tamlamba thangta mahibu lekhidraba layo khraba Sintapurel Raskumar Sanahalna Ining Thau Changi ayaba lauduna phongna tambibasu kumja lisingamaga chamapan kuthamari November maridagi hoki Numit asidagi mami tamkraba maitei huyal langlon Sajjal Academy ngasina huyal langlon thangta Association Manipurgi Marfutaret suba mapok numit ngarang haibok ching takhelambam village Imphal West pangthoki City Police na Khwaramban Kaithege amot pasing sengdokre Khwaramban Ima Kaithel amadi masigi akoibada leiriba thanga Kaithel Pauna Kaithel amadi VT Road Paringda lambi mataida chaiduna leramba fata haudi sing City Police ki kangbu amana sengdokre Ningol Chakauba kumhaigi mangoinana Khwaramban Ima Kaithel amadi masigi akoibada leiba Kaithel singda mina krak inana pochai leiba lakna kiba aduda plastic yauna atai arem akhaki potlam sing chaiduna leramba sing adu City Police ki kangbu amana sit sengduna lokhat khibani Puwariga sago nariba Kaithel asibu lu nana thamnaba pandamda City Police ke personnel singna sit sengbagi thabak adu chathakibani Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada maroiba pau amuka hanna pizari Manipurda NRC Chatna Hanaba Thourang Paikhatlaklabadi Thadou convention na support tawnaba warep lokhrei JSC ki waphambo police department na response pirak taba laibak thibani haina BM Ilyas Khan na phongdorakli Kumsi gi ningo chakoba kumhaida singthaningai oiba mami takhiba thagatningai ni haina kokomi women's wing na phongdorakli matang asida ayuki pau piba lojare loyalam E-PAO tabiriba khudingmaku amuka hanna khurumjari